मणिपुर सरकार ने प्रोटेक्टेड फॉरेस्ट गा रिजर्व फॉरेस्ट सर्वे चुरचानपुर जिला दा कुमसी हौबदगी सर्वे पाइखटपदु चुरचानपुर दा लुपकेना यानिंगदबगी सर्वे दु लेखफ्रे हंदक चुरचानपुर गा मणिपुर पुमनमकता थौदुक पामदब इरांग थोकपदगी चुरचानपुर जिला दा लेब चुरचानपुर मेडिकल कॉलेज अदु मेई तांग 39 कुंतरेट फावो समर वेकेशन हाइदोगलसु ngasi फावोदा कॉलेज असे हांगबा याखिदे अदुगा कॉलेज अते गा स्कूल मयामसु हांगबा याद्रि कॉलेज खरन एडमिशन हांगासु हुजिकी फिबमददी स्कूल गा कॉलेज मयाम काबा याद्रे मैथादगी इरांग थोकपदगी सिलमट क्रिश्चियन हॉस्पिटल ना अनाबा मयाम लायेंगबा अदु लेमना येंगे मणिपुर द थोकलेबा कांगलोप की इरांगी मरमदा मे इकोन हुमदोइदा ईस्टर्न कमांड गा सिक्योरिटी एडवाइजर एसकुलदीप सिंह चुरचानपुर जिला दा मिफम अमा पांगथोई मसिगे नुमित्ता ITLF गा CSO लुचिंगबा मयाम गा मिफम फमरगा चुरचानपुर जिला की स्कूल मयाम से CBSE एफिलिएटेड ओइनाबगा पोटलमसिंगा वाटपा मयाम सु हाइनखी Indian Minister of State for Home Affairs Nityanand Rai adu Churchanpur jila da laaga Churchanpur da leiba ITLF ga CSO lu chingba mayam ga mifam phamraga irang thukpadagi awaba thingnaba mayam adu hainakhi Minister ase Union Home Minister Amit Shah lakke dobagi mamangda ground reality yengba lakpani haire Mei tha tang kunthra Union Home Minister Manipur ki khungchat da Churchanpur jila da laaga irang thukpa mafam da tribal leaders mayam ga Indigenous Tribal Leaders Forum ITLF ga 27 Sector Assam Rifles Camp toibong da meeting pangthui masigi metam da Union Home Minister na numitra manga gi manung da santi langnabagi kanana su irang kanhannaba thabak tawdanaba haiki masigi matungda political solution nama pothukani su haire aduga Manipur da thokliba kanglok gi irang thokpagi CBI na neutral investigation ga judicial inquiry pangthukani su haire cheng relief gidamak metric tons 20,000 so central na pigani su haire Home Minister chatkhiba gi matungda numit kharabu irang thokpa se komthoklasu yummei thabaga nongmei kapnaba se loisin ba yadre aduga irang thokpada asiba hakchang mayam su hospital mok tungan bada adum leiri Central Sarkar na asiba mayam gi imung da lupalak tara pigane su haidoi lupalak kaya na su asiba mayam gi imung da wakhal nungai na ba pothok kan su thajade yummi thabaga hatnabagi phibam se ngasi phawban lobenai da ba oire aduga milising kaya rom relief center tungan bada leire yum mayam thukairaga mei thaba mayam gi damak compensation ga resettlement amuka leina ba sidi matam kaya logedra haibangamdre masigi irang sina chahi kerom chingmi tammi nungsina lemina ramba adu loina thukai bire marakasi da satra satri miyam gi future si yenglaga economic ngak tanatana lairik laisu tambagi maram dasu eikhu gi status ase yam handakhani su achumba wari oire sel khara paiba kangbu mayam nadi makhoi gi angang sing Manipur mapanda lairik tamhan nabagi thokpa yai adubu thadukpa yadaba kangbu su ayamba oigani Thama hengkraba irang thokpasida Central Sarkar sesu mapung phana Manipur miyam na awaba thingnaba se munna yingbiba matamdi oire June tangma pandagi Churchanpur Imphal tamna helicopter service sarkar na simbire adubu wakhal nungai tabaga kibagi marakta masigi service da chatke doba sisu kaya nungai ba service de oigi doba mande Churchanpur jila dasu irang thokpadagi makhoi gi yummei chakraba khun kaya dagi relief center 111 da mi 20,702 leire Center da leba mayam gi haksel sisu yamna maru oiba amani Health Department ga NGO ke aromna medical checkup ase marakta pangthoi aduga laina hekta thokladi center da leba mayam hekta pakpaya ba phibam da leri Churchanpur jila gi joint student bodies na irang thokpadagi dukan ga bazar da pot che yonba ase yam hanthabagi maramda yumpu mayam na makhoi gi yum bahara da tangkhai ngakta loba appeal su tawjai Nongmadi hojiki aikhoigi matam ase icha isu singi damak pamdaba history ama soidana oigani su khalle